Nakol amaromda ngasigi may sakpa thodok aduda Prism Higher Secondary School gi Oina Amang-Atta Yaokhide Mahousagum class Tougani HAINA School asigi Vice Principal KHONGBANTABAM William na phongdorakli thodok aduga mari lainana school asida pangtokpa paumi singa unaba amada William na hai ngasi ayuk thokiba laibak thiba thodok aduda school asigi Oina Amang-Atta Amatta Yaokhide short circuit tagi horakiba mai chakpagi thodok adu school asigi saruk tagi natte miyamna Prism Higher Secondary School mai chakle hainariba adu aranba wafamne Masida Mahiroi Singhi parents amadi guardians sing nami pai bapok pigano mai chakpa aduda school asi soktaba maram na Mahousagum class Tougani HAINA William na makatarakle Ngasigi laibak thiba thokok asida koi school gi site de koi Amang-Atta Amatta lejade Mahousagum koi normal class tu makha satha sakani tawdo ngasigi thokiba thokok asi school gi site de koi short circuit ki problem ta lejade koi pongan ba to source tagi short circuit follow ko maru marakanda ngasigi problem se thoki mani mayamna unabada koi Prism Higher Secondary School asi mai cha e habigi pongan ba wrong consent sakhi badu apai de horok bana sade koi problem ta leise de duna nungsiraba parents singda guardians singda koi school gi side dagi haijari madudi koi Mahousagum koi normal class makha sada sekane ha famsi parents sing side koi problem ta famsi